ꯃꯌꯥꯝ ꯆꯦꯅꯦ ꯑꯁꯤꯅ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯛꯏꯕ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯖ ꯕꯥꯏꯀꯤꯡꯒꯤ एपिसोड 20 ꯃꯃꯥꯡꯒꯤ एपिसोडꯁꯤꯡꯗꯨ ꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ एपिसोडꯇ ꯎꯈ꯭ꯔꯦ ꯔꯦꯒꯅꯔꯅ ꯍꯩꯁꯤꯡꯕ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯗꯨꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯍꯣꯔꯤꯛꯄꯨ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯍꯥꯠꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯔꯦꯒꯅꯔꯅ ꯅꯨꯡꯒꯤ ꯆꯤꯡꯗꯣꯡ ꯑꯃꯗ ꯐꯝꯗꯨꯅ ꯃꯈꯥ ꯇꯥꯅ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛꯁꯤꯡ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯈꯥ एपिसोड 20 ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟ ꯑꯁꯤꯗ ꯂꯦꯒꯔꯊꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯇꯥꯟꯇ꯭ꯔꯤꯛꯅ ꯅꯍꯥꯛ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯦꯒꯔꯊꯥꯅ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯃꯈꯥ ꯇꯥꯅ ꯑꯉꯥꯡ ꯂꯩꯌꯨ ꯍꯥꯏꯕ ꯇꯝꯂꯤꯕ꯭ꯔꯥ ꯃꯁꯤꯃꯇꯪ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯑꯩꯅ ꯆꯥꯃꯔꯛ ꯍꯣꯠꯅꯗꯨꯅ ꯌꯦꯡꯂꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯕꯤꯌꯣꯟ ꯅꯠꯇꯕ ꯑꯉꯥꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯇꯥꯟꯇ꯭ꯔꯤꯛꯀꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯂꯦꯒꯔꯊꯥꯁꯨ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯂꯦꯒꯔꯊꯥꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯀꯗꯕ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯂꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯅꯪꯒꯤꯗꯃꯛ ꯏꯇꯅ ꯆꯥꯏꯔꯕ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯃꯔꯛꯇ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯃ ꯎꯏ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯥꯔꯕꯟꯒꯨꯝꯅ ꯂꯪꯂꯕ ꯁꯤꯇꯤ ꯑꯃꯁꯨ ꯎꯏ ꯑꯗꯨꯒ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯗꯨꯅ ꯂꯩꯔꯤꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏ ꯑꯃꯁꯨ ꯎꯔꯤ ꯍꯥꯏꯔꯛꯂꯤ ꯇꯥꯟꯇ꯭ꯔꯤꯛꯀꯤ ꯋꯥꯐꯝꯁꯤꯡꯁꯤ ꯇꯥꯕꯗ ꯂꯦꯒꯔꯊꯥꯁꯨ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯑꯗꯣꯝꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯑꯩ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯌꯥꯟ ꯇꯥꯕ ꯉꯝꯗꯦ ꯍꯥꯏꯔꯛꯂꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯁꯤ ꯂꯥꯏꯅ ꯍꯥꯏꯕ ꯋꯥꯅꯤ ꯂꯥꯏꯅ ꯍꯥꯏꯕ ꯋꯥꯗꯤ ꯃꯤꯑꯣꯏꯕ ꯅꯈꯣꯏꯅ ꯇꯥꯕꯗ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯚꯥꯞꯃꯦꯟ ꯇꯥꯗꯕꯁꯤ ꯑꯗꯨꯝ ꯊꯣꯛꯀꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤꯡꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯒꯗꯕꯅꯤ ꯃꯇꯝꯗꯨꯗ ꯁꯣꯏꯗꯅ ꯌꯥꯟ ꯇꯥꯔꯛꯈꯤꯅꯤ ꯍꯥꯏꯔꯝ ꯂꯦꯒꯔꯊꯥꯅ ꯑꯃꯨꯛ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯀꯔꯝ ꯀꯥꯟꯗ ꯁꯤꯒꯗꯣꯏꯅꯣ ꯍꯪꯉꯛꯂꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯣꯗꯤꯟꯒꯤ ꯅꯨꯄꯤ ꯐ꯭ꯔꯦꯛꯅ ꯅꯪꯕు ꯀꯔꯝ ꯀꯥꯟꯗ ꯁꯤꯒꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯏꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯍꯧꯖꯤꯛꯃꯛꯇꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯃꯈꯣꯟ ꯈꯔ ꯅꯤꯡꯂꯞ ꯇꯧꯗꯨꯅ ꯂꯦꯒꯔꯊꯥꯗ ꯍꯦ ꯊꯧꯅꯥ ꯂꯩꯔꯕ ꯅꯨꯄꯤ ꯃꯆꯥ ꯅꯣꯡꯃ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯎ ꯃꯗꯨꯗ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯁꯤꯒꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯔꯒꯦ ꯍꯥꯏꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯎꯟꯅ ꯄꯨꯡꯉꯧ ꯉꯧꯅ ꯀꯨꯞꯁꯜꯂꯕ ꯆꯤꯡꯗꯣꯡ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯔꯦꯒꯅꯔꯒ ꯃꯆꯥꯅꯨꯄꯥ ꯕꯤꯌꯣꯟꯒ ꯋꯥꯔꯤ ꯑꯃ ꯀꯟꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯔꯦꯒꯅꯔꯅ ꯃꯆꯥ ꯕꯤꯌꯣꯟꯗ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯎꯟꯒꯤ ꯃꯇꯝꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯋꯦꯁꯦꯛꯁꯇ ꯑꯃꯨꯛ ꯆꯠꯇꯨꯅ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯅ ꯑꯩꯈꯣꯏꯗ ꯄꯤꯒꯅꯤ ꯍꯥꯏꯅ ꯌꯥꯅꯈꯤꯕ ꯂꯝ ꯑꯗꯨ ꯂꯧꯁꯟꯗꯨꯅ ꯃꯐꯝꯗꯨ ꯌꯦꯡꯉꯨꯒꯗꯕꯅꯤ ꯃꯁꯤ ꯑꯩꯒꯤ ꯃꯪꯂꯥꯟꯅꯤ ꯍꯥꯏꯕꯁꯤ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔ ꯕꯤꯌꯣꯟ ꯍꯥꯏꯔꯛꯂꯦ ꯕꯤꯌꯣꯟꯅ ꯕꯕꯥ ꯑꯩꯗꯤ ꯏꯁꯤ ꯃꯍꯤ ꯂꯥꯡꯂꯕꯅꯤ ꯑꯗꯨꯅ ꯍꯥꯠꯅ ꯁꯨꯅꯕ ꯄꯥꯝꯃꯤ ꯂꯥꯟꯗꯥꯕ ꯄꯥꯝꯃꯤ ꯐꯥꯏꯠ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯅ ꯃꯆꯥꯒꯤ ꯋꯥꯐꯝꯁꯤꯗ ꯅꯣꯛꯇꯨꯅ ꯅꯪꯅ ꯍꯥꯠꯅ ꯁꯨꯅꯕꯁꯤ ꯀꯔꯤꯒꯤꯗꯃꯛ ꯄꯥꯝꯂꯤꯕꯅꯣ ꯃꯁꯤꯗ ꯅꯪꯒꯤ ꯀꯔꯤ ꯄꯥꯟꯗꯝ ꯂꯩ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯆꯥ ꯕꯤꯌꯣꯟꯗ ꯍꯪꯂꯝꯃꯤ ꯕꯤꯌꯣꯟꯁꯨ ꯃꯄꯥꯗ ꯉꯥꯛꯇꯪ ꯌꯦꯡꯉꯝꯃꯒ ꯆꯤꯡ ꯑꯁꯤꯗꯒꯤ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯀ꯭ꯔꯦꯇꯤꯀꯠ ꯑꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯝꯃꯤ ꯕꯤꯌꯣꯟꯅ ꯄꯋꯥꯔ ꯅꯤꯡꯊꯧ ꯑꯃꯒꯤ ꯄꯋꯥꯔ ꯑꯗꯨ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯅ ꯄꯋꯥꯔ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯤꯁꯥ ꯑꯃꯒꯨꯝꯕꯅꯤ ꯃꯍꯥꯛꯅ ꯑꯐꯕꯁꯤꯡꯕꯨ ꯐꯠꯇꯕꯗ ꯑꯣꯟꯊꯣꯔꯛꯀꯅꯤ ꯐꯠꯇꯕꯁꯤꯡꯕꯨꯁꯨ ꯍꯦꯟꯅ ꯐꯠꯇꯕꯗ ꯑꯣꯟꯊꯣꯛꯈꯤꯅꯤ ꯑꯩꯅꯗꯤ ꯅꯣꯡꯃꯇ ꯄꯋꯥꯔꯁꯤꯡ ꯑꯁꯤ ꯅꯤꯔꯨꯗꯦ ꯄꯋꯥꯔꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯁꯛ ꯈꯪꯖꯕ ꯃꯁꯥꯕꯨ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯍꯩꯕ ꯃꯤ ꯑꯗꯨ ꯈꯛꯇꯅ ꯐꯪꯒꯗꯕꯅꯤ ꯕꯤꯌꯣꯟꯗꯤ ꯃꯄꯥꯅ ꯇꯥꯛꯄꯤꯔꯕ ꯒ꯭ꯌꯥꯟꯁꯤꯡ ꯑꯁꯤ ꯂꯧꯁꯤꯟꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯂꯦꯒꯔꯊꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯃꯍꯥꯛꯅ ꯂꯥꯟꯃꯤ ꯈꯔ ꯑꯁꯤꯒ ꯎꯃꯪꯁꯤꯡꯁꯤ ꯐꯥꯎꯗꯨꯅ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯁꯤꯇꯤ ꯑꯁꯤ ꯌꯧꯔꯤ ꯁꯤꯟ ꯑꯁꯤꯗ ꯂꯦꯒꯔꯊꯥꯒꯤ ꯇꯨꯡꯗ ꯅꯤꯄꯥ ꯑꯃꯁꯨ ꯂꯦꯞꯄ ꯎꯔꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯀꯥꯐ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯂꯦꯒꯔꯊꯥꯅ ꯌꯥꯝ ꯆꯥꯟꯕ ꯁꯦꯅꯥ ꯑꯃꯅꯤ ꯃꯈꯥ ꯇꯥꯕ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯅꯤꯄꯥ ꯑꯁꯤꯁꯨ ꯑꯆꯧꯕ ꯔꯣꯜ ꯂꯧꯔꯛꯀꯗꯕ ꯑꯣꯏꯕꯅ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯆꯔꯝꯕꯅꯤ ꯂꯦꯒꯔꯊꯥꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡꯁꯤ ꯂꯣꯏꯅ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯕु ꯃꯃꯥꯡꯗ ꯂꯦꯒꯔꯊꯥꯒ ꯌꯥꯅꯈꯤꯗꯕ ꯑꯥꯏꯅꯥꯔ ꯀꯧꯕ ꯅꯤꯄꯥ ꯑꯁꯤ ꯃꯍꯥꯛꯇꯤ ꯍꯧꯒꯠꯇꯕꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯂꯦꯒꯔꯊꯥꯁꯨ ꯁꯨꯝ ꯆꯪꯉꯛꯄꯗ ꯃꯍꯥꯛꯅ ꯐꯝꯂꯒ ꯂꯩꯕꯁꯤꯗ ꯑꯥꯏꯅꯥꯔ ꯍꯥꯏꯅ ꯀꯧꯔꯛꯂꯤ ꯑꯥꯏꯅꯥꯔꯁꯨ ꯂꯦꯒꯔꯊꯥꯅ ꯀꯧꯔꯛꯄꯗꯒꯤꯗꯤ ꯍꯧꯒꯠꯇ ꯌꯥꯗꯗꯅ ꯍꯧꯒꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯦꯒꯔꯊꯥꯒ ꯀꯥꯐꯀꯁꯤ ꯀꯥ ꯑꯃꯗ ꯆꯪꯉꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯗꯨꯅ ꯂꯩꯔꯤ ꯂꯦꯒꯔꯊꯥꯅ ꯀꯥꯐꯇ ꯍꯟꯇꯛ ꯑꯃꯨꯛ ꯋꯦꯁꯦꯛꯁ ꯆꯠꯄꯗꯗꯤ ꯅꯪꯁꯨ ꯌꯥꯎꯔꯨꯁꯤꯗꯅ ꯍꯥꯏꯔꯛꯂꯤ ꯀꯥꯐꯅ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯋꯦꯁꯦꯛꯁ ꯆꯠꯄ ꯑꯁꯤ ꯌꯥꯎꯔꯔꯣꯏꯒꯦ ꯍꯥꯏꯔꯛꯂꯤ ꯂꯦꯒꯔꯊꯥꯅ ꯅꯪ ꯃꯐꯝꯗꯨꯗ ꯆꯠꯄꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯍꯥꯏꯔꯛꯂꯤ ꯀꯥꯐꯅ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯆꯠꯄꯨꯗꯤ ꯆꯠꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯑꯗꯣꯝꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤ ꯌꯦꯡꯁꯤꯟꯕꯤꯅꯕ ꯃꯤ ꯑꯃꯠꯇ ꯂꯩꯍꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯗꯨꯒꯤꯗꯃꯛ ꯑꯩ ꯂꯩꯍꯧꯔꯒꯦ ꯍꯥꯏꯖꯕꯅꯤ ꯍꯥꯏꯔꯛꯂꯤ ꯀꯥꯐꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯁꯤꯗ ꯑꯗꯣꯝꯅ ꯑꯩꯕꯨ ꯊꯥꯖꯕꯤꯗꯕ꯭ꯔꯥ ꯍꯥꯏꯔꯛꯂꯤ ꯂꯦꯒꯔꯊꯥꯅ ꯆꯍꯤ ꯑꯃꯁꯤꯗ ꯑꯩꯅ ꯊꯥꯖꯅꯕ ꯊꯕꯛ ꯅꯪꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯊꯥꯖꯗꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯩ ꯅꯪꯕꯨ ꯊꯥꯖꯩ ꯍꯥꯏꯔꯛꯂꯤ ꯂꯦꯒꯔꯊꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ
ꯑꯩꯉꯣꯟꯗ ꯍꯟꯇꯛ ꯏꯒꯤꯜ ꯁꯣꯛꯁꯟꯅ ꯃꯥꯒ ꯑꯩꯒ ꯂꯨꯍꯣꯡꯅꯕ ꯋꯥꯐꯝꯁꯤꯡꯁꯤ ꯍꯧꯗꯣꯔꯛꯂꯤ, ꯃꯁꯤꯗ ꯅꯪꯒꯤ ꯀꯔꯤ ꯃꯣꯠ ꯂꯩ ꯀꯥꯐ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯀꯥꯐꯅ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ, ꯅꯤꯄꯥ ꯑꯗꯨ ꯀꯔꯕꯥꯔꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯋꯦ ꯍꯥꯏꯅ ꯑꯩꯅ ꯇꯥꯏ, ꯌꯥꯝꯅ ꯐꯕ ꯄꯥꯎꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯉꯥꯛꯇꯪ ꯈꯜꯂꯒ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯁꯤ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯀꯥꯐ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯀꯥꯐꯁꯨ ꯂꯦꯒꯔꯊꯥꯒꯤ ꯋꯥꯐꯝꯁꯤꯗ ꯉꯥꯛꯇꯪ ꯉꯛꯆꯥꯟꯅꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯅꯪꯉꯣꯟꯗ ꯄꯤꯅꯤꯡꯉꯥꯏ ꯀꯔꯤꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯅꯪꯒ ꯂꯨꯍꯣꯡꯂꯨꯔꯕꯗꯤ ꯃꯤꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯑꯣꯏꯖꯕꯇ ꯊꯤꯕ ꯃꯤ ꯑꯣꯏꯅ ꯎꯈꯤꯅꯤ, ꯃꯁꯤ ꯃꯌꯥꯝꯁꯤ ꯈꯟꯕꯗ ꯑꯩ ꯅꯪꯉꯣꯟꯗ ꯄ꯭ꯔꯣꯄꯣꯁ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯁꯨ ꯀꯥꯐꯀꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯇꯥꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯂꯦꯒꯔꯊꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯥꯐꯇ ꯑꯥꯏꯅꯔꯒꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤ ꯄꯥꯎ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯀꯥꯐꯅ ꯑꯥꯏꯅꯔꯗꯤ ꯉꯁꯤ ꯐꯥꯎꯕ ꯅꯪꯉꯣꯟꯗ ꯁꯥꯎꯗꯨꯅ ꯂꯩꯔꯤ, ꯃꯍꯥꯛꯅ ꯁꯥꯒꯩ ꯅꯥꯇꯩ ꯃꯤ ꯀꯌꯥ ꯑꯃ ꯈꯣꯝꯗꯨꯅ ꯅꯪꯉꯣꯟꯗ ꯂꯥꯟꯗꯥꯗꯨꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯂꯝꯁꯤ ꯂꯧꯅꯕꯁꯨ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯗꯨꯅ ꯀꯥꯐꯇ ꯍꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯀꯦꯇꯀꯠꯇ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ, ꯃꯁꯤꯗ ꯕꯤꯌꯣꯟꯒ ꯄꯣꯔꯨꯟꯒꯁꯤ ꯋꯥꯔꯤ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯄꯣꯔꯨꯟꯅ ꯃꯁꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯤꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯟꯇꯛ ꯋꯦꯁꯦꯛꯁꯇ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯖꯍꯥꯖ ꯇꯣꯡꯗꯨꯅ ꯁꯃꯨꯗ꯭ꯔ ꯂꯥꯟꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯃꯁꯤ ꯈꯜꯂꯨꯕꯗ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯌꯣꯟꯅ ꯄꯣꯔꯨꯟꯗ ꯍꯟꯇꯛ ꯋꯦꯁꯦꯛꯁꯇ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯃꯇꯝ ꯑꯃ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯄꯣꯔꯨꯟꯁꯨ ꯃꯥꯅ ꯅꯨꯡꯉꯥꯏꯖꯔꯝꯕ ꯃꯥꯏꯊꯣꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯁꯤꯟꯈꯤꯗꯨꯅ ꯕꯤꯌꯣꯟꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯕꯤꯌꯣꯟꯅ ꯑꯃꯨꯛ ꯅꯪ ꯆꯠꯀꯗ꯭ꯔꯥ ꯆꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯍꯥꯏꯕꯅꯤ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ꯫ ꯄꯣꯔꯨꯟꯅ ꯍꯟꯗꯛꯇꯤ ꯑꯩ ꯁꯣꯏꯗꯅ ꯌꯥꯎꯒꯗꯧꯔꯤꯕꯅꯤ, ꯃꯁꯤꯒꯤꯗꯃꯛ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯅ ꯂꯥꯟꯒꯤ ꯇ꯭ꯔꯦꯅꯤꯡ ꯀꯌꯥ ꯇꯧꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯛꯂꯤ, ꯑꯗꯨꯒ ꯂꯦꯒꯔꯊꯥꯅꯁꯨ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕꯤꯈ꯭ꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯅ ꯑꯃꯨꯛ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯨꯛꯅꯨꯡꯗ ꯑꯩꯒꯤ ꯑꯉꯥꯡ ꯑꯗꯨ ꯌꯥꯎꯔꯝꯃꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯅꯪꯕꯨ ꯌꯥꯎꯍꯟꯅꯤꯡꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯄꯣꯔꯨꯟꯁꯨ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ, ꯃꯁꯤꯗ ꯀꯅꯥꯝꯇꯅ ꯊꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯔꯦꯒꯅꯔꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯅ ꯃꯆꯥ ꯑꯍꯨꯝꯁꯤꯕꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯏꯁꯂꯣꯛꯅ ꯃꯆꯥ ꯑꯇꯣꯝꯕ ꯑꯥꯏꯚꯔ ꯑꯁꯤ ꯄꯝꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯁꯂꯣꯛꯅꯁꯨ ꯃꯄꯥꯝꯆꯥ ꯃꯈꯣꯏ ꯃꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯕꯁꯤ ꯌꯦꯡꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯐ꯭ꯂꯣꯀꯤꯒ ꯍꯦꯜꯒꯥꯒꯅ ꯃꯈꯣꯏꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯌꯦꯡꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯦꯒꯅꯔꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯏꯁꯂꯣꯛꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯥꯏꯚꯔ ꯑꯁꯤ ꯌꯥꯝ ꯀꯟꯅ ꯀꯞꯄꯗꯒꯤ ꯔꯦꯒꯅꯔꯅ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡꯗꯨ ꯀꯟꯅ ꯀꯞꯍꯜꯂꯤꯕꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯁꯂꯣꯛꯅ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ, ꯍꯟꯗꯛꯇꯤ ꯑꯉꯥꯡ ꯑꯁꯤ ꯊꯦꯝꯕ ꯌꯥꯗꯅ ꯄꯪꯀꯞꯇ ꯀꯞꯄꯤ, ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯔꯦꯒꯅꯔꯅ ꯆꯪꯁꯟꯗꯨꯅ ꯑꯥꯏꯚꯔꯒꯤ ꯁꯔꯨ ꯌꯥꯎꯗ꯭ꯔꯕ ꯃꯈꯣꯡ ꯑꯁꯤ ꯇꯥꯁꯟꯗꯨꯅ ꯐꯤ ꯃꯅꯨꯡꯗ ꯍꯥꯞꯆꯟꯕꯤꯔꯝꯃꯤ꯫ ꯏꯁꯂꯣꯛꯅ ꯃꯄꯨꯔꯣꯏꯕ ꯔꯦꯒꯅꯔꯗ ꯑꯥꯏꯚꯔ ꯑꯁꯤ ꯅꯪ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯔꯦꯒꯅꯔꯅꯁꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤ꯫ ꯏꯁꯂꯣꯛꯅ ꯑꯃꯨꯛ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯃꯨꯛ ꯍꯪꯉꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯅ ꯏꯁꯂꯣꯛꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯄꯥꯎꯈꯨꯝ ꯑꯁꯤ ꯄꯤꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯂꯦꯒꯔꯊꯥꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯂꯦꯒꯔꯊꯥꯁꯤ ꯋꯦꯁꯦꯛꯁ ꯆꯠꯅꯕꯒꯤꯗꯃꯛ ꯀꯦꯇꯀꯠꯇ ꯂꯥꯛꯅꯕ ꯊꯣꯛꯂꯛꯂꯤ꯫ ꯀꯥꯐꯅ ꯂꯦꯒꯔꯊꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯂꯦꯒꯔꯊꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯌꯦꯡꯁꯤꯟꯅꯕ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯩꯍꯧꯔꯤ꯫ ꯂꯦꯒꯔꯊꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯥꯏꯅꯔꯅ ꯀꯥꯐꯇ ꯃꯍꯥꯛ ꯆꯠꯈ꯭ꯔꯕꯅꯤꯅ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯅꯤꯀꯣ ꯍꯥꯏꯔꯝꯃꯤ꯫ ꯀꯥꯐꯅ ꯀꯔꯝꯕ ꯋꯥꯔꯤꯅꯣ, ꯀꯔꯝꯕ ꯃꯇꯥꯡꯒꯤꯅꯣ, ꯃꯉꯣꯟꯗ ꯃꯤꯅꯝꯃꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯄꯨ ꯍꯥꯠꯂꯣ ꯍꯥꯏꯔꯤꯕ꯭ꯔꯥ, ꯃꯗꯨꯁꯤꯡꯗꯨ ꯑꯩ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯣꯏ, ꯅꯪꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯤꯡꯗꯨ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯀꯥꯐꯅ ꯃꯅꯥꯏꯁꯤꯡꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯑꯥꯏꯅꯔꯁꯤ ꯐꯥꯖꯤꯟꯅꯕ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ꯫ ꯂꯦꯒꯔꯊꯥꯁꯨ ꯁꯣꯝꯗ ꯎꯃꯪꯁꯤꯡꯁꯤ ꯐꯥꯎꯗꯨꯅ ꯀ꯭ꯔꯦꯇꯤꯀꯠ ꯇꯝꯅ ꯂꯥꯛꯂꯤ꯫ ꯁꯣꯝꯗꯅ ꯀ꯭ꯔꯦꯇꯤꯀꯠꯇꯅ ꯋꯦꯁꯦꯛꯁ ꯆꯠꯅꯕꯒꯤꯗꯃꯛ ꯃꯌꯥꯝꯁꯤ ꯖꯍꯥꯖꯇ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯂꯣꯗ ꯇꯧꯁꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯕꯨ ꯔꯦꯒꯅꯔꯒ ꯏꯊꯦꯜꯁꯀꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯔꯦꯒꯅꯔꯅ ꯏꯊꯦꯜꯁꯇ ꯏꯊꯦꯜꯁ ꯑꯩꯅ ꯅꯪꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ, ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯁꯨ ꯈꯪꯏ꯫ ꯔꯦꯒꯅꯔꯅ ꯏꯊꯦꯜꯁꯀꯤ ꯄꯥꯡ ꯇꯤꯡꯕꯗ ꯌꯣꯄꯤ ꯊꯥꯈꯤꯕꯒꯤ ꯃꯃꯤ ꯇꯥꯔꯤꯕ ꯈꯨꯕꯥꯛ ꯑꯁꯤ ꯄꯥꯏꯗꯨꯅ ꯅꯪꯅ ꯅꯈꯣꯏꯒꯤ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯄꯁꯨ ꯉꯝꯗꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗꯒꯤꯁꯨ ꯂꯣꯠꯄꯁꯨ ꯉꯝꯗꯦ, ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯊꯣꯛꯂꯤꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗ ꯑꯩꯁꯨ ꯍꯤꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯦ ꯍꯥꯏꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯔꯣꯂꯣ ꯍꯣꯏ ꯕꯤꯌꯣꯟ ꯍꯣꯏꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯇꯣꯁꯇꯤꯟ ꯑꯁꯤ ꯂꯥꯛꯇꯨꯅ ꯕꯤꯌꯣꯟꯒ ꯔꯣꯂꯣꯒꯗ ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯃꯥꯌꯣꯛꯅꯔꯦ, ꯑꯩꯅ ꯂꯣꯏꯅꯔꯨꯕ ꯅꯨꯄꯤ ꯑꯅꯤꯗ ꯑꯩꯒꯤ ꯑꯉꯥꯡ ꯉꯥꯛꯇ ꯄꯨꯂꯞ ꯌꯥꯎꯗꯨꯅ ꯂꯩꯔꯦ, ꯃꯁꯤꯒꯤꯗꯃꯛꯇ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯌꯣꯟꯅ ꯑꯉꯥꯡ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯔꯣꯂꯣꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯅꯪ ꯅꯨꯄꯤ ꯑꯅꯤꯃꯛ ꯂꯨꯍꯣꯡꯂꯣ ꯀꯩꯅꯣ, ꯑꯃꯅ ꯑꯍꯟ ꯑꯣꯏꯅ ꯊꯝꯂꯣ, ꯑꯃꯅ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯊꯝꯂꯣ ꯍꯥꯏꯔꯛꯂꯤ꯫ ꯇꯣꯁꯇꯤꯟꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯗ ꯁꯥꯎꯅꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯩꯅ ꯂꯧꯔꯨꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯍꯥꯠꯇꯣꯛꯅꯔꯛꯄꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒꯅ ꯑꯩ ꯑꯣꯏꯅ ꯁꯤꯕꯁꯨ ꯌꯥꯏ, ꯑꯗꯨꯅ ꯑꯩ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯍꯧꯗꯕ ꯌꯥꯗ꯭ꯔꯦ, ꯑꯩꯈꯣꯏꯅ ꯋꯦꯁꯦꯛꯁ ꯆꯠꯀꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯝ ꯀꯥꯟꯗ ꯆꯠꯀꯗꯧꯔꯤꯕꯅꯣ, ꯑꯩꯉꯣꯟꯗ ꯄ꯭ꯔꯞ ꯊꯨꯅ ꯍꯥꯏꯔꯛꯎ ꯍꯥꯏꯔꯒ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯃꯌꯥꯝꯁꯤ ꯖꯍꯥꯖꯇ ꯄꯣꯠꯆꯩ ꯍꯥꯞꯆꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯩꯔꯤ꯫
ꯐ꯭ꯂꯣꯀꯤꯁꯨ ꯃꯍꯥꯛꯀꯤ ꯐꯤꯌꯣꯝꯁꯤ ꯄꯨꯗꯨꯅ ꯆꯦꯜꯂꯛꯂꯒ ꯆꯠꯅꯕꯒꯤꯗꯃꯛ ꯖꯍꯥꯖꯁꯤꯗ ꯇꯣꯡꯈꯠꯈ꯭ꯔꯦ꯫ ꯐ꯭ꯂꯣꯀꯤꯅꯁꯨ ꯇꯣꯁꯇꯤꯟꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯐꯥꯒꯤ ꯇꯧꯗꯨꯅ "ꯇꯣꯁꯇꯤꯟ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏꯗꯨꯅ, ꯈꯨꯠꯂꯥꯏ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯗ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯃꯊꯥ ꯁꯥꯕ ꯃꯌꯥꯝ ꯅꯪꯒꯅꯤ" ꯍꯥꯏꯔꯤ꯫ ꯆꯠꯀꯗꯕ ꯃꯤꯌꯥꯝꯁꯤꯁꯨ ꯍꯧꯖꯤꯛ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯗꯨꯅ ꯃꯥꯅ ꯇꯣꯡꯒꯗꯕ ꯖꯍꯥꯖꯁꯤꯡꯗ ꯆꯪꯁꯤꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯆꯠꯂꯝꯗꯥꯏꯁꯤꯗ ꯔꯦꯒꯅꯔꯒ ꯂꯦꯒꯔꯊꯥꯒꯁꯨ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕ ꯑꯁꯤ ꯃꯌꯨꯝꯗ ꯂꯩꯍꯧꯒꯗꯕ ꯁ꯭ꯂꯣꯛꯅ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯅꯤꯒꯤ ꯃꯑꯣꯡꯁꯤꯗ ꯁ꯭ꯂꯣꯛꯇꯤ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯂꯦꯒꯔꯊꯥꯅ ꯄꯨꯔꯨꯟꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯐꯝꯁꯤꯗ ꯊꯣꯛꯂꯛꯄꯁꯤꯗ ꯃꯆꯥꯅꯨꯄꯥ ꯕꯤꯌꯣꯟꯗ ꯃꯍꯥꯛꯁꯨ ꯂꯥꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯤꯌꯣꯟꯅ "ꯍꯣꯏ, ꯑꯩꯅꯒ ꯈꯥꯝꯕꯒ ꯌꯥꯗ꯭ꯔꯦ" ꯍꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯖꯍꯥꯖꯁꯤꯡꯁꯤ ꯔꯦꯒꯅꯔ ꯍꯣꯏꯅ ꯃꯐꯝꯁꯤꯗꯒꯤ ꯊꯧꯗꯣꯔꯛꯄꯁꯤꯗ ꯀ꯭ꯔꯦꯇꯦꯀꯠꯇ ꯂꯩꯍꯧꯒꯗꯕ ꯐꯦꯃꯤꯂꯤꯁꯤꯡꯁꯤꯅ ꯗꯣꯟ ꯅꯨꯡ ꯊꯤꯟꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯃꯌꯥꯝꯁꯤꯗ ꯌꯥꯏꯐ ꯃꯪꯒꯣꯟ ꯄꯤꯅꯔꯤ꯫ ꯑꯗꯨꯕꯨ ꯁ꯭ꯂꯣꯛꯇꯤ ꯂꯦꯒꯔꯊꯥꯒ ꯔꯦꯒꯅꯔꯒꯗ ꯋꯥꯔꯧꯗꯨꯅ ꯃꯥꯏꯊꯣꯡꯗ ꯄꯦꯟꯗꯕ ꯑꯃꯒꯤ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯔꯦꯒꯅꯔ ꯍꯣꯏ ꯂꯦꯒꯔꯊꯥ ꯍꯣꯏꯁꯨ ꯖꯍꯥꯖ ꯑꯃꯃꯝ ꯇꯣꯡꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯇꯞꯅ ꯂꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯀꯥꯐꯅ ꯑꯥꯏꯅꯔ ꯑꯁꯤ ꯍꯤ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯏꯁꯤꯡ ꯃꯌꯥꯏꯁꯤꯗ ꯋꯥꯔꯤ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯀꯥꯐꯅ ꯑꯥꯏꯅꯔꯕꯨ ꯃꯐꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯂꯦꯒꯔꯊꯥꯒꯤ ꯌꯥꯊꯪꯗꯒꯤ ꯍꯥꯠꯇꯣꯛꯅꯕ ꯄꯣꯔꯛꯏꯕꯅꯤ꯫ ꯀꯥꯐꯅ ꯑꯥꯏꯅꯔꯗ "ꯅꯪ ꯍꯧꯖꯤꯛ ꯁꯤꯕꯒꯤ ꯃꯇꯝ ꯌꯧꯔꯦ" ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯅꯔꯅ "ꯑꯩ ꯁꯤꯕ ꯇꯥꯔꯕꯁꯨ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯔꯒꯗꯤ ꯁꯤꯅꯤꯡꯉꯤ, ꯃꯔꯝꯗꯤ ꯂꯥꯟꯊꯦꯡꯅꯕꯗ ꯁꯤꯕ ꯑꯣꯏꯅ ꯏꯁꯣꯔꯅ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯅꯕ" ꯍꯥꯏꯔꯛꯂꯤ꯫ ꯀꯥꯐꯅ ꯃꯇꯥꯡꯁꯤꯗ ꯐꯥꯒꯤ ꯐꯔꯥꯡꯒꯤ ꯋꯥ ꯑꯗꯨ ꯉꯥꯡꯂꯛꯑꯅꯨ ꯍꯥꯏꯔꯛꯏ꯫ ꯑꯥꯏꯅꯔꯅ "ꯁꯤꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯐꯥꯒꯤ ꯐꯔꯥꯡꯒꯤ ꯋꯥ ꯑꯃꯨꯛ ꯉꯥꯡꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯥꯏꯅꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ "ꯅꯪ ꯑꯩꯒꯤ ꯁꯤꯔꯝꯗꯥꯏꯒꯤ ꯑꯄꯥꯝꯕꯁꯤꯗꯤ ꯄꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ" ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯀꯥꯐꯅ ꯋꯥꯈꯜ ꯉꯥꯛꯇꯪ ꯈꯜꯂꯒ ꯃꯍꯥꯛꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯈꯨꯠꯂꯥꯏ ꯍꯥꯏꯕꯗꯤ ꯁꯤꯡꯖꯪ ꯑꯁꯤ ꯑꯥꯏꯅꯔꯗ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯑꯥꯏꯅꯔꯁꯨ ꯁꯤꯡꯖꯪ ꯑꯁꯤ パꯏꯈꯤꯕꯗꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯁꯠꯂꯥꯎ ꯍꯣꯡꯈꯤꯗꯨꯅ ꯀꯥꯐꯇ "ꯅꯪ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ, ꯑꯩꯕꯨ ꯍꯥꯠꯅꯕ ꯄꯣꯔꯛꯏꯕ ꯁꯤꯡꯖꯪ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯄꯤꯊꯣꯔꯛꯄꯁꯤ ꯅꯪꯒꯤ ꯑꯁꯣꯏꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯀꯥꯐꯅ ꯊꯋꯥꯏ ꯁꯥꯗꯅ "ꯑꯥꯏꯅꯔ, ꯅꯪꯅ ꯑꯄꯪꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯑꯩꯕꯨ ꯅꯪꯅ ꯍꯥꯠꯄ ꯉꯝꯂꯣꯏ" ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯅꯔꯅ "ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯣ" ꯍꯥꯏꯔꯛꯂꯤ꯫ ꯀꯥꯐꯅ ꯑꯃꯨꯛ "ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯃꯕు ꯅꯪꯅ ꯍꯥꯠꯂꯕꯗꯤ ꯅꯪꯁꯦ ꯃꯌꯥꯝꯅ ꯄꯥꯡꯗꯕ ꯃꯤꯊꯤꯕꯣꯡꯅꯤ ꯍꯥꯏꯅꯈꯤꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯦꯒꯔꯊꯥꯅ ꯅꯪꯉꯣꯟꯗꯒꯤ ꯑꯗꯨꯝ ꯆꯨꯝꯗꯨꯅ ꯂꯩꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯃꯕꯨ ꯅꯪꯅ ꯍꯥꯠꯀꯦ ꯈꯜꯂꯤꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯑꯥꯏꯅꯔꯁꯨ ꯀꯥꯐꯀꯤ ꯋꯥꯐꯝꯁꯤꯡꯁꯤꯗ ꯆꯃꯝꯅꯗꯨꯅ "ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ" ꯍꯥꯏꯔꯛꯂꯤ꯫ ꯀꯥꯐꯅ "ꯅꯪꯒꯤ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡ ꯑꯗꯨ ꯈꯣꯝꯖꯤꯜꯂꯨ, ꯑꯗꯨꯒ ꯑꯩꯕꯨ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯍꯥꯞꯂꯨ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯪꯅ ꯍꯥꯠꯅꯤꯡꯂꯤꯕ ꯂꯦꯒꯔꯊꯥꯗꯨꯁꯨ ꯍꯥꯠꯄ ꯉꯝꯂꯒꯅꯤ꯫ ꯂꯦꯒꯔꯊꯥꯗꯤ ꯑꯩꯈꯣꯏ ꯂꯝꯁꯤꯒꯤꯗꯃꯛꯇ ꯀꯔꯤ ꯌꯦꯡꯁꯤꯟꯕꯤꯔꯤ? ꯃꯥꯗꯤ ꯔꯦꯒꯅꯔꯒ ꯄꯨꯟꯗꯨꯅ ꯑꯇꯣꯞꯄ ꯂꯝꯁꯤꯡꯗ ꯀꯣꯏꯗꯨꯅ ꯐꯥꯔꯝ ꯇꯧꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯈ꯭ꯔꯦ." ꯑꯥꯏꯅꯔꯅ "ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯃꯗꯨꯒꯤ ꯋꯥꯐꯝꯁꯤꯡꯗꯨ ꯈꯪꯗꯦ" ꯍꯥꯏꯔꯛꯂꯤ꯫ ꯀꯥꯐꯅ ꯑꯃꯨꯛ "ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯈꯪꯂꯒꯅꯤ? ꯑꯩꯅꯁꯨ ꯇꯝꯁꯨ ꯇꯝꯗꯅ" ꯍꯥꯏꯔꯤ꯫ "ꯑꯩꯗꯤ ꯂꯝ ꯆꯠꯇꯨꯅ ꯐꯥꯔꯝ ꯇꯧꯕ ꯑꯁꯤ ꯄꯥꯝꯗꯦ" ꯍꯥꯏꯗꯨꯅ ꯁꯤꯟ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯔꯦꯒꯅꯔ ꯍꯣꯏꯁꯤ ꯏꯪꯂꯦꯟꯒꯤ ꯋꯦꯁꯦꯛꯁ ꯌꯧꯔꯛꯇꯨꯅ ꯅꯤꯡꯊꯧ ꯑꯦꯒꯕꯥꯔꯠꯀꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯂꯨꯆꯤꯡꯕ ꯈꯔ ꯑꯁꯤ ꯂꯥꯛꯂꯤ꯫ ꯑꯦꯒꯕꯥꯔꯠ ꯍꯣꯏ ꯀꯨꯏꯟꯇ꯭ꯔꯦꯠ ꯍꯣꯏꯅꯁꯨ ꯔꯦꯒꯅꯔ ꯍꯣꯏꯕꯨ ꯉꯥꯏꯗꯨꯅ ꯇꯔꯥꯝ ꯑꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯦꯒꯕꯥꯔꯠꯅ ꯃꯌꯥꯝꯁꯤꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯔꯦꯒꯅꯔ ꯍꯣꯏꯁꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯄꯦꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯔꯦꯒꯅꯔꯅ ꯑꯦꯒꯕꯥꯔꯠꯇ ꯃꯥꯔꯁꯤꯌꯥꯒ ꯂꯥꯟ ꯁꯣꯛꯅꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯗꯨ ꯀꯝꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯒꯕꯥꯔꯠꯅ ꯀꯨꯏꯟꯇ꯭ꯔꯦꯠꯇ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯀꯨꯏꯟꯇ꯭ꯔꯦꯠꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯌꯥꯝꯕꯗꯒꯤ ꯁꯣꯛꯅꯒꯗꯕ ꯂꯥꯟ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯩꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯔꯦꯒꯅꯔ ꯑꯃꯗꯤ ꯂꯦꯒꯔꯊꯥ ꯅꯈꯣꯏ ꯑꯅꯤꯅ ꯌꯥꯎꯕꯤꯔꯕꯗꯤ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯀꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯔꯦꯒꯅꯔꯗ "ꯑꯩꯈꯣꯏꯗꯤ ꯊꯕꯛꯁꯤꯗ ꯀꯩꯗꯧꯕꯒꯤ ꯌꯥꯎꯒꯗꯧꯔꯤꯕ? ꯑꯩꯈꯣꯏꯗꯤ ꯐꯥꯔꯝ ꯇꯧꯕ ꯂꯥꯛꯄꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯂꯦꯒꯔꯊꯥꯗ ꯑꯃꯨꯛ "ꯃꯈꯣꯏꯒꯤ ꯋꯥꯁꯤ ꯂꯣꯏꯁꯤꯜꯂꯟꯀꯣ, ꯃꯈꯥ ꯇꯥꯕ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯈꯤꯁꯤ" ꯍꯥꯏꯔꯤ꯫ ꯑꯦꯒꯕꯥꯔꯠꯅ ꯔꯦꯒꯅꯔꯗ ꯑꯃꯨꯛ "ꯔꯦꯒꯅꯔ, ꯑꯩꯅ ꯅꯈꯣꯏꯗ ꯂꯝ ꯈꯔ ꯄꯤꯔꯕꯅꯤ, ꯃꯁꯤꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯔꯤꯕꯅꯤ, ꯑꯩꯉꯣꯟꯗ ꯂꯧꯅꯝꯕ ꯃꯤꯅꯝꯕ ꯑꯃꯠꯇ ꯌꯥꯎꯗꯦ, ꯃꯗꯨꯒꯤ ꯃꯍꯨꯠ ꯅꯈꯣꯏꯅ ꯀꯨꯏꯟꯇ꯭ꯔꯦꯠꯀꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯁꯤ ꯈꯛꯇꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ "ꯑꯩꯅ ꯈꯟꯕꯗꯗꯤ ꯋꯥꯐꯝꯁꯤꯡꯁꯤ ꯏꯕꯥꯅꯤ ꯌꯥꯅꯈꯤꯕ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯏꯕꯥꯅꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯃꯔꯤꯁꯤ ꯆꯦꯠꯅꯕꯒꯤꯗꯃꯛ ꯂꯥꯟ ꯑꯁꯤ ꯑꯩ ꯁꯣꯏꯗꯅ ꯊꯦꯡꯅꯕ ꯌꯥꯎꯒꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯑꯦꯒꯕꯥꯔꯠꯀꯤ ꯃꯆꯥꯅꯨꯄꯥ ꯑꯦꯊꯦꯜꯋꯨꯜꯐꯁꯨ ꯃꯍꯥꯛꯁꯨ ꯌꯥꯎꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯊꯪꯗꯅ ꯔꯣꯂꯣꯁꯨ "ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯈ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯕ ꯑꯁꯤ ꯏꯊꯧꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯕꯤꯌꯣꯟꯗ "ꯅꯪꯗꯤ ꯀꯝꯗꯧꯕꯅꯣ" ꯍꯥꯏꯔꯛꯂꯤ꯫ "ꯑꯩꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯅꯤꯡꯕꯅ ꯈꯣꯔꯣ ꯈꯣꯠꯇꯨꯅ ꯂꯩꯔꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯄꯣꯔꯨꯟꯁꯨ ꯃꯥꯁꯨ ꯌꯥꯎꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯊꯪ ꯐ꯭ꯂꯣꯀꯤ ꯍꯣꯏ, ꯇꯣꯁꯇꯤꯟ ꯍꯣꯏꯁꯨ ꯂꯣꯏꯅ ꯌꯥꯈ꯭ꯔꯦ꯫ ꯑꯔꯣꯏꯕꯗ ꯂꯦꯒꯔꯊꯥ ꯈꯛ ꯉꯥꯏꯔꯦ꯫ ꯔꯦꯒꯅꯔꯅ ꯂꯦꯒꯔꯊꯥꯗ "ꯅꯪꯗꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤ, ꯀꯔꯤ ꯃꯣꯠ ꯂꯩꯔꯤ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯂꯦꯒꯔꯊꯥꯗꯤ ꯍꯧꯖꯤꯛ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯒꯕꯥꯔꯠꯅ ꯂꯦꯒꯔꯊꯥꯒꯤ ꯃꯑꯣꯡꯁꯤ ꯈꯪꯕꯗꯒꯤ ꯏꯊꯦꯜꯁꯄꯨ ꯊꯥꯖꯟꯗꯨꯅ ꯂꯦꯒꯔꯊꯥꯗ ꯋꯥ ꯑꯃ ꯍꯥꯏꯍꯟꯈ꯭ꯔꯦ꯫ ꯏꯊꯦꯜꯁꯅ ꯂꯦꯒꯔꯊꯥꯗ
ꯑꯗꯣꯝꯗ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯅ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯅꯕ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯕꯨ ꯄꯥꯡꯕꯤꯔꯕꯗꯤ ꯃꯥꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯄꯥꯡꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯦꯒꯔꯊꯥꯁꯨ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯇ ꯑꯣꯟꯁꯤꯟꯗꯨꯅ ꯐꯔꯦ ꯑꯩ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯑꯗꯨ ꯄꯥꯡꯂꯒꯦ, ꯋꯦꯁꯦꯛꯁꯤꯗ ꯂꯩꯍꯧꯗꯨꯅ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯑꯗꯨ ꯄꯥꯡꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯔꯦ꯫ ꯑꯦꯛꯕꯥꯠꯁꯨ ꯂꯦꯒꯔꯊꯥꯒꯤ ꯋꯥꯐꯝꯁꯤꯗ ꯍꯔꯥꯎꯗꯨꯅ ꯑꯦꯊꯦꯜꯁꯇ ꯑꯦꯊꯦꯜꯁ ꯅꯪꯁꯨ ꯃꯐꯝꯁꯤꯗ ꯂꯩꯍꯧꯕꯅ ꯐꯒꯅꯤ, ꯃꯔꯝꯗꯤ ꯅꯪꯅ ꯂꯩꯕꯥꯛ ꯑꯅꯤꯁꯤꯒꯤ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯗꯨꯅ ꯁꯪꯗꯥꯏꯅꯕ ꯋꯥꯐꯝ ꯑꯗꯨ ꯄꯣꯔꯛꯄ ꯉꯝꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅꯁꯨ ꯏꯊꯦꯜꯁꯇ ꯑꯩꯅ ꯅꯪꯕꯨ ꯈꯨꯗꯣꯡꯊꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯅꯤꯡꯗꯦ, ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯍꯧꯕꯅ ꯐꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯅ ꯏꯊꯦꯜꯁꯇ ꯃꯃꯥꯡꯗ ꯃꯥꯅ ꯂꯪꯊꯣꯛꯑꯝꯕ ꯂꯤꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯤꯗꯨꯅ ꯂꯤꯛ ꯑꯁꯤ ꯁꯤꯖꯜꯂꯨ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯔꯦꯒꯅꯔ ꯍꯣꯏ ꯂꯦꯒꯔꯊꯥ ꯍꯣꯏ ꯃꯥꯒꯤ ꯂꯝꯕꯤꯗ ꯆꯠꯈꯤꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯑꯦꯛꯕꯥꯠꯀꯤ ꯒꯦꯠ ꯃꯃꯥꯡ ꯑꯁꯤꯗ ꯂꯩꯔꯤ꯫ ꯃꯁꯤꯗ ꯇꯧꯔꯤꯕꯁꯤ ꯔꯦꯒꯅꯔꯅ ꯀꯨꯏꯟꯇ꯭ꯔꯦꯠꯀ ꯂꯣꯏꯅꯗꯨꯅ ꯃꯥꯔꯁꯤꯌꯥ ꯇꯝꯅ ꯂꯥꯟꯊꯦꯡꯅꯕ ꯆꯠꯀꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯂꯦꯒꯔꯊꯥꯅ ꯃꯈꯣꯏꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯅ ꯄꯤꯔꯤꯕ ꯂꯝ ꯑꯗꯨ ꯌꯦꯡꯅꯕꯒꯤꯗꯃꯛ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯂꯦꯒꯔꯊꯥꯅ ꯃꯆꯥꯅꯨꯄꯥ ꯕꯤꯌꯣꯟꯕꯨꯁꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯏꯊꯦꯜꯁꯇꯦꯟ ꯑꯁꯤ ꯂꯦꯒꯔꯊꯥꯒ ꯄꯨꯟꯅ ꯆꯠꯈꯤꯅꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯗ ꯄꯣꯠ ꯆꯩ ꯈꯔ ꯌꯣꯝꯗꯨꯅ ꯂꯩꯔꯤꯉꯩ ꯑꯦꯊꯦꯜꯋꯨꯜꯐꯀꯤ ꯅꯨꯄꯤ ꯖꯨꯗꯤꯠ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯖꯨꯗꯤꯠꯅ ꯑꯦꯊꯦꯜꯁꯇ ꯑꯩꯅ ꯇꯥꯕꯗ ꯑꯗꯣꯝꯁꯤ ꯄꯥꯡ ꯇꯤꯡꯗꯨꯅ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯦ ꯍꯥꯏ, ꯃꯗꯨꯗ ꯅꯪꯒꯤ ꯈꯨꯕꯥꯛꯇ ꯌꯣꯠꯄꯤ ꯊꯥꯕꯒꯤ ꯃꯃꯤꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ ꯍꯥꯏ, ꯃꯗꯨ ꯑꯝꯇ ꯌꯦꯡꯖꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯊꯦꯜꯁꯅ ꯋꯥꯐꯝ ꯑꯁꯤ ꯂꯣꯠꯇꯨꯅ ꯃꯗꯨ ꯃꯌꯥꯝꯅ ꯍꯥꯏꯖꯟꯕ ꯋꯥꯅꯤ, ꯑꯩꯉꯣꯟꯗ ꯗꯥꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯛꯂꯤ꯫ ꯖꯨꯗꯤꯠꯅ ꯗꯥꯛ ꯂꯩꯇꯦ ꯍꯥꯏꯔꯒ ꯈꯨꯕꯥꯛ ꯑꯗꯨ ꯌꯦꯡꯒꯦ ꯌꯥꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯦꯊꯦꯜꯁꯀꯤ ꯈꯨꯕꯥꯛ ꯑꯁꯤ ꯆꯤꯡꯁꯤꯟꯗꯨꯅ ꯖꯨꯗꯤꯠꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯌꯣꯠꯄꯤ ꯊꯥꯈꯤꯕꯒꯤ ꯃꯃꯤ ꯑꯁꯤ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗ ꯖꯨꯗꯤꯠꯅ ꯏꯊꯦꯜꯁꯀꯤ ꯈꯨꯕꯥꯛ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯋꯥ ꯑꯗꯨ ꯑꯆꯨꯝꯕ ꯋꯥꯐꯝ ꯃꯁꯤꯇꯕꯨ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯊꯦꯜꯁꯀꯤ ꯈꯨꯕꯥꯛꯇ ꯖꯨꯗꯤꯠꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯝꯃꯤ꯫ ꯃꯁꯤꯕꯨ ꯖꯨꯗꯤꯠꯀꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯑꯦꯊꯦꯜꯋꯨꯜꯐꯅꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯦꯊꯦꯜꯁꯇꯦꯟꯅ ꯑꯦꯊꯦꯜꯋꯨꯜꯐꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯈꯪꯕꯗꯒꯤ ꯈꯨꯕꯥꯛ ꯑꯁꯤ ꯆꯤꯡꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯁꯤ ꯑꯃꯨꯛ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯦꯊꯦꯜꯋꯨꯜꯐꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯀꯥꯏꯅꯔꯝꯗꯥꯏꯒꯤ ꯃꯐꯝꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯂꯩꯔꯝꯃꯨ, ꯑꯉꯥꯡꯗꯨꯁꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯨ ꯍꯥꯏꯔꯒ ꯑꯦꯊꯦꯜꯋꯨꯜꯐꯁꯤ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯕꯤꯌꯣꯟꯅ ꯄꯣꯔꯨꯟꯗ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯄꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ, ꯅꯪꯗꯤ ꯑꯩꯒꯤ ꯏꯃꯥ ꯂꯦꯒꯔꯊꯥꯒ ꯑꯣꯏꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯛꯂꯤ꯫ ꯄꯣꯔꯨꯟꯁꯨ ꯕꯤꯌꯣꯟꯒꯤ ꯋꯥꯐꯝꯁꯤꯗ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯤ꯫ ꯕꯤꯌꯣꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥ ꯑꯣꯏꯒꯗꯕꯒꯤ ꯉꯥꯏꯗꯨꯅꯁꯨ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯎ ꯍꯥꯏꯗꯨꯅ ꯄꯣꯔꯨꯟꯗ ꯅꯨꯡꯁꯤꯅ ꯀꯦ ꯑꯃ ꯇꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯏꯊꯦꯜꯁꯅ ꯂꯦꯒꯔꯊꯥꯕꯨ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯗ ꯆꯤꯡꯈꯠꯄꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯁꯨ ꯃꯅꯥꯏ ꯃꯁꯤꯟ ꯈꯔꯒ ꯊꯣꯛꯂꯛꯂꯤ, ꯑꯗꯨꯒ ꯂꯦꯒꯔꯊꯥꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯗ ꯄ꯭ꯔꯕꯞ ꯇꯣꯡꯈꯠꯂꯛꯂꯤ꯫ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯂꯦꯒꯔꯊꯥꯁꯨ ꯉꯛꯇꯨꯅ ꯏꯊꯦꯜꯁꯇ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯇꯤ ꯑꯩꯈꯣꯏꯒ ꯂꯣꯏꯅꯗꯨꯅ ꯆꯠꯄꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯇꯤ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯇ ꯏꯊꯦꯜꯁꯅ ꯑꯃꯨꯛ ꯇꯝꯂꯤ꯫ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯅ ꯍꯣꯏ ꯑꯩ ꯅꯤꯡꯊꯧ ꯑꯃꯅꯤ, ꯑꯗꯨꯅꯕꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯇꯧꯅꯤꯡꯕ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯇꯤꯡꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯇꯣꯡꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯏꯊꯦꯜꯁꯅ ꯁꯒꯣꯜ ꯑꯁꯤ ꯊꯧꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯔꯦꯒꯅꯔ ꯍꯣꯏꯁꯤ ꯑꯦꯊꯦꯜꯋꯨꯜꯐ ꯑꯃꯗꯤ ꯀꯨꯏꯟꯇ꯭ꯔꯦꯠꯅ ꯂꯨꯆꯤꯡꯗꯨꯅ ꯃꯥꯔꯁꯤꯌꯥ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯤꯡꯁꯤ ꯇꯤꯝ ꯑꯅꯤ ꯈꯥꯏꯗꯣꯛꯇꯨꯅ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯆꯠꯅꯕ ꯍꯧꯈ꯭ꯔꯦ꯫ ꯂꯦꯒꯔꯊꯥ ꯍꯣꯏ ꯏꯊꯦꯜꯁ ꯍꯣꯏꯅ ꯂꯨꯆꯤꯡꯂꯤꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯀꯪꯐꯥꯟꯗ ꯁꯒꯣꯜ ꯒꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤ, ꯑꯗꯨꯒ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯅ ꯏꯁꯤꯡ ꯂꯝꯕꯤꯗ ꯃꯥꯔꯁꯤꯌꯥ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯖꯍꯥꯖꯁꯤ ꯇꯣꯡꯅ ꯇꯣꯡꯅ ꯔꯦꯒꯅꯔꯅ ꯀꯨꯏꯟꯇ꯭ꯔꯦꯠꯇ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝ ꯃꯥꯔꯁꯤꯌꯥ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯝꯗ ꯑꯈꯪꯕ ꯃꯈꯩ ꯂꯣꯏꯅ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯀꯨꯏꯟꯇ꯭ꯔꯦꯠꯅ ꯍꯧꯖꯤꯛ ꯃꯥꯔꯁꯤꯌꯥꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯕ꯭ꯔꯤꯠꯋꯨꯜꯐ ꯀꯧꯏ, ꯃꯍꯥꯛ ꯑꯩꯒꯤ ꯀꯀꯥꯅꯤ, ꯃꯍꯥꯛꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯅꯤꯡꯊꯧꯅꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯂꯩꯔꯤ, ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯍꯛ ꯑꯗꯨ ꯀꯔꯤꯝꯇ ꯂꯩꯇꯕꯅꯤ, ꯃꯥꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯍꯥꯠꯇꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯃꯨꯟꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯀꯨꯏꯟꯇ꯭ꯔꯦꯠꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯅꯥ ꯑꯣꯏꯅ ꯂꯩꯔꯤꯕꯗꯨꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯤ, ꯃꯃꯤꯡꯅ ꯕꯔꯒ꯭ꯔꯦꯠ ꯀꯧꯏ꯫ ꯔꯦꯒꯅꯔꯅ ꯀꯨꯏꯟꯇ꯭ꯔꯦꯠꯇ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯌꯦꯛꯅꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯪꯂꯤ꯫ ꯀꯨꯏꯟꯇ꯭ꯔꯦꯠꯅ ꯃꯗꯨꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯁꯦ, ꯀꯀꯥꯅ ꯃꯉꯣꯟꯗ ꯑꯩꯒ ꯌꯦꯛꯅꯅꯕ ꯀꯔꯤ ꯃꯟꯇ꯭ꯔ ꯇꯧꯁꯟꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯃꯗꯨꯁꯨ ꯑꯉꯛꯄꯅꯤꯅꯦ ꯍꯥꯏꯔꯛꯂꯤ꯫ ꯀꯨꯏꯟꯇ꯭ꯔꯦꯠꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯗꯨꯅ ꯔꯦꯒꯅꯔ ꯅꯪꯉꯣꯟꯗꯗꯤ ꯃꯃꯥꯡꯗ ꯃꯤꯁꯤꯡꯅ ꯅꯪꯉꯣꯟꯗ ꯃꯤꯅꯝꯗꯨꯅ ꯃꯟꯇ꯭ꯔꯒꯥꯗꯤ ꯇꯧꯁꯜꯂꯛꯈꯤꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯔꯦꯒꯅꯔꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯈꯔꯗ ꯑꯩꯒ ꯄꯨꯟꯗꯨꯅ ꯂꯩꯕ ꯃꯤꯁꯤꯡꯅ ꯃꯤꯅꯝꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯇꯨꯅ
ꯑꯄꯪꯕ ꯃꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯑꯃ ꯇꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗ ꯀꯅꯥꯝꯇꯅꯗꯤ ꯃꯟꯇ꯭ꯔ ꯑꯃꯠꯇ ꯇꯧꯔꯛꯇꯦ ꯍꯥꯏꯔꯛꯂꯤ ꯁꯣꯝꯗ ꯂꯩꯒꯔꯊꯥꯎ ꯑꯁꯤ ꯁꯨꯝ ꯂꯥꯛꯄꯗ ꯅꯤꯡꯊꯧ ꯏꯛꯕꯥꯠꯅ ꯃꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯃꯁꯤꯗꯒꯤ ꯂꯩꯒꯔꯊꯥꯅ ꯏꯊꯦꯜꯁꯇ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯪꯉꯨ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯏꯊꯦꯜꯁꯅꯁꯨ ꯂꯩꯒꯔꯊꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯏꯛꯕꯥꯠꯇ ꯍꯪꯈ꯭ꯔꯦ ꯏꯛꯕꯥꯠꯅ ꯑꯩꯗꯤ ꯅꯤꯡꯊꯧꯅꯤꯅ ꯑꯩꯗꯤ ꯀꯨꯁꯤꯅꯤ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕ ꯋꯥꯁꯦꯛꯁꯤꯗ ꯃꯥꯒꯨꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯁꯤ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯦ ꯍꯥꯏꯔꯛꯂꯤ ꯂꯩꯒꯔꯊꯥꯅ ꯏꯊꯦꯜꯁꯇ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯏꯊꯦꯜꯁꯅ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯈꯔꯗꯁꯨ ꯃꯤꯅ ꯍꯥꯏꯕ ꯋꯥꯁꯤꯡꯁꯤ ꯈꯪꯁꯟꯅꯗꯕꯤ ꯂꯩꯕꯅ ꯐꯩ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯑꯁꯤ ꯄꯤꯈ꯭ꯔꯦ ꯁꯣꯝꯗꯅ ꯔꯦꯒꯅꯔꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯎꯃꯪ ꯑꯃꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯀꯨꯏꯟꯇ꯭ꯔꯤꯠ ꯑꯁꯤ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯍꯧꯒꯠꯇꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯁꯤꯕꯨ ꯔꯣꯂꯣ ꯍꯣꯏ ꯐ꯭ꯂꯣꯀꯤ ꯍꯣꯏꯅ ꯌꯦꯡꯗꯨꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯀꯌꯥ ꯑꯃ ꯉꯥꯡꯅꯔꯤ ꯁꯣꯝꯗꯅ ꯏꯊꯦꯜꯋꯨꯜꯐꯅ ꯃꯈꯣꯏꯒꯤ ꯄꯥꯁꯇꯔ ꯑꯁꯤꯗ ꯑꯩꯗꯤ ꯑꯩꯒꯤ ꯕꯕꯥꯅ ꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯖꯪꯒꯂꯤꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯒ ꯙꯔꯃꯁꯨ ꯃꯥꯟꯅꯕ ꯅꯠꯇꯦ ꯆꯥꯎꯈꯠꯇꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯔꯦꯒꯅꯔ ꯍꯣꯏꯁꯤ ꯊꯤꯅ ꯉꯥꯡꯂꯤ ꯄꯥꯁꯇꯔ ꯑꯁꯤꯅ ꯑꯃꯨꯛ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗ ꯀꯠꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨ ꯀꯔꯤꯝꯇ ꯈꯪꯖꯄꯣꯠ ꯅꯠꯇꯦ ꯃꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯄꯣꯔꯛꯂꯤꯕꯁꯤ ꯕꯂꯤ ꯇꯧꯅꯕ ꯄꯣꯔꯛꯂꯤꯕꯅꯤ ꯃꯈꯣꯏꯅ ꯖꯪꯒꯜꯒꯤ ꯁꯥ ꯑꯣꯏꯕꯅꯤꯅ ꯈꯪꯖꯗꯕꯒꯤ ꯋꯥꯅꯤ ꯍꯥꯏꯔꯛꯂꯤ ꯏꯊꯦꯜꯋꯨꯜꯐꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯩꯅꯗꯤ ꯁꯪꯁꯥꯔꯁꯤꯗ ꯏꯁꯣꯔꯁꯦ ꯑꯃꯈꯛꯇꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯖꯪꯒꯂꯤꯁꯤꯡꯁꯤ ꯊꯦꯡꯅꯔꯨꯕꯗꯒꯤ ꯏꯁꯣꯔ ꯃꯌꯥꯝ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯟꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯃꯥꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯝꯂꯔꯦ ꯃꯁꯤ ꯔꯦꯒꯅꯔ ꯍꯣꯏꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯖꯍꯥꯖꯁꯤꯡꯁꯤ ꯇꯣꯡꯈꯠꯇꯨꯅ ꯃꯥꯔꯁꯤꯌꯥ ꯇꯝꯅ ꯑꯃꯨꯛ ꯊꯧꯊꯔꯛꯂꯤ ꯃꯁꯤꯗ ꯀꯨꯏꯟꯇ꯭ꯔꯤꯠꯅ ꯔꯦꯒꯅꯔꯗ ꯍꯧꯖꯤꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯥꯔꯁꯤꯌꯥ ꯌꯧꯔꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯕꯤꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯂꯥꯏꯕꯛ ꯐꯗꯨꯅ ꯅꯈꯣꯏꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯈꯨꯗꯣꯜ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯔꯦꯒꯅꯔ ꯍꯣꯏꯁꯤ ꯖꯍꯥꯖꯁꯤꯡꯁꯤ ꯁꯨꯝ ꯊꯧꯖꯤꯜꯂꯛꯄꯗ ꯎꯃꯪꯂꯣꯝꯗꯒꯤ ꯇꯦꯟ ꯈꯔ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯃꯤ ꯈꯔ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯅꯁꯨ ꯃꯈꯣꯏꯒꯤ ꯆꯨꯡꯒꯣꯏꯁꯤꯡꯁꯤ ꯄꯨꯟꯁꯜꯂꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯈ꯭ꯔꯦ ꯃꯈꯣꯏꯅ ꯀꯥꯞꯂꯛꯂꯤꯕ ꯇꯦꯟꯁꯤꯡ ꯑꯁꯤ ꯉꯥꯛꯇꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯏꯁꯤꯡꯁꯤꯒꯤ ꯋꯥꯡꯃꯗ ꯒ꯭ꯔꯨꯞ ꯑꯅꯤ ꯈꯥꯏꯗꯣꯛꯇꯨꯅ ꯔꯦꯒꯅꯔ ꯍꯣꯏꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯕꯤꯌꯣꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯔꯣꯂꯣꯅ ꯑꯃꯨꯛ ꯔꯦꯒꯅꯔꯗ ꯂꯥꯎꯔꯛꯇꯨꯅ ꯑꯗꯣꯝꯅ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯍꯣꯡꯒꯗꯕ ꯂꯩꯔꯒꯗꯤ ꯃꯇꯥꯡꯁꯤꯗ ꯍꯣꯡꯍꯧꯔꯣ ꯍꯥꯏꯗꯨꯅ ꯔꯣꯂꯣꯅ ꯂꯥꯎꯔꯛꯂꯤ ꯔꯦꯒꯅꯔꯁꯪ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯂꯩꯒꯔꯊꯥ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗꯨ ꯌꯧꯗꯨꯅ ꯏꯛꯕꯥꯠꯅ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨ ꯂꯩꯒꯔꯊꯥ ꯍꯣꯏꯗ ꯌꯦꯡꯍꯜꯂꯝꯃꯤ ꯂꯩꯒꯔꯊꯥꯁꯨ ꯂꯝꯁꯤꯡꯁꯤ ꯌꯦꯡꯖꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯔꯦꯒꯅꯔꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯔꯦꯒꯅꯔꯅ ꯂꯩꯔꯝꯂꯤꯕ ꯅꯥꯀꯟ ꯑꯅꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯈꯟꯕ ꯂꯣꯏꯈ꯭ꯔꯦ ꯔꯦꯒꯅꯔꯅ ꯍꯧꯖꯤꯛ ꯃꯌꯥꯝꯁꯤꯗ ꯌꯦꯠꯂꯣꯝꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗꯒꯤ ꯑꯣꯏꯔꯣꯝꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯃꯁꯤꯡ ꯌꯥꯝꯕ ꯍꯦꯜꯂꯤ ꯑꯗꯨꯒ ꯇꯤꯝ ꯑꯅꯤ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯄꯨꯟꯁꯤꯟꯕ ꯌꯥꯒꯗꯕ ꯃꯐꯝꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯦꯠꯂꯣꯝꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯦꯇꯦꯛ ꯍꯥꯟꯅ ꯇꯧꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯗ ꯑꯣꯔꯗꯔ ꯄꯤꯈ꯭ꯔꯦ ꯔꯣꯂꯣꯅꯁꯨ ꯖꯍꯥꯖ ꯃꯌꯥꯝꯁꯤꯗ ꯏꯪꯒꯤꯠ ꯄꯤꯗꯨꯅ ꯖꯍꯥꯖꯁꯤꯡ ꯑꯁꯤ ꯕ꯭ꯔꯤꯠ ꯋꯨꯜꯐꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯣꯏꯅ ꯊꯧꯖꯤꯜꯂꯛꯂꯤ ꯕ꯭ꯔꯤꯠꯁꯨ ꯔꯦꯒꯅꯔꯒꯤ ꯀꯥꯡꯕꯨꯁꯤ ꯃꯈꯣꯏꯔꯣꯝꯗ ꯂꯣꯏꯅ ꯊꯧꯖꯤꯜꯂꯛꯄ ꯑꯁꯤꯗ ꯁꯥꯎꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯂꯥꯟꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯁꯣꯡ ꯋꯥꯡꯃꯗꯅ ꯀꯨꯏꯟꯇ꯭ꯔꯤꯠꯀꯤ ꯃꯅꯥꯎꯅꯨꯄꯥ ꯕꯨꯔꯒ꯭ꯔꯦꯠꯁꯤꯅ ꯃꯈꯣꯏꯒꯤ ꯑꯥꯔꯆꯔꯁꯤꯡꯁꯤ ꯀꯧꯊꯣꯛꯇꯨꯅ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯖꯍꯥꯖꯁꯤꯡꯁꯤꯗ ꯀꯥꯞꯁꯟꯅꯕ ꯑꯣꯔꯗꯔ ꯄꯤꯔꯤ ꯃꯈꯣꯏꯅ ꯇꯦꯟ ꯃꯌꯥꯝ ꯑꯃ ꯀꯥꯞꯂꯕꯁꯨ ꯑꯁꯣꯝꯒꯤ ꯂꯩꯔꯥꯏꯗ ꯅꯛꯁꯤꯟꯕ ꯍꯦꯟꯈꯤꯕꯅ ꯇꯦꯟꯖꯩꯁꯤꯡꯒꯤ ꯌꯧꯕ ꯉꯝꯗ꯭ꯔꯦ ꯁꯣꯝꯗꯒꯤꯁꯨ ꯕ꯭ꯔꯤꯠ ꯍꯣꯏꯅ ꯔꯦꯒꯅꯔ ꯍꯣꯏꯅ ꯊꯧꯖꯤꯜꯂꯛꯂꯤꯕ ꯖꯍꯥꯖꯁꯤꯗ ꯇꯦꯟ ꯀꯥꯞꯁꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯔꯦꯒꯅꯔ ꯍꯣꯏꯅ ꯃꯈꯣꯏꯒꯤ ꯆꯨꯡꯒꯣꯏꯁꯤꯡꯁꯤꯅ ꯉꯥꯛꯇꯨꯅ ꯁꯨꯝ ꯆꯪꯂꯛꯄꯗꯒꯤ ꯂꯩꯔꯥꯏ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯤ ꯖꯍꯥꯖꯁꯤꯡꯁꯤ ꯍꯦꯛ ꯈꯥꯝꯕꯒ ꯔꯦꯒꯅꯔꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯤ ꯆꯣꯡꯊꯔꯛꯇꯨꯅ ꯐꯥꯏꯠ ꯑꯁꯤ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯟ ꯑꯁꯤ ꯁꯨꯝ ꯁꯣꯛꯅꯔꯛꯄꯗ ꯔꯦꯒꯅꯔꯒꯤ ꯀꯥꯡꯕꯨꯅ ꯕ꯭ꯔꯤꯠꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯑꯅꯝꯕꯅ ꯂꯣꯏꯅ ꯍꯥꯠꯇꯣꯔꯛꯈ꯭ꯔꯦ ꯐ꯭ꯂꯣꯀꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯨꯏꯟꯇ꯭ꯔꯤꯠꯀꯤ ꯑꯪꯀꯜ ꯕ꯭ꯔꯤꯠ ꯑꯁꯤ ꯁꯒꯣꯜꯗꯒꯤ ꯆꯤꯡꯊꯗꯨꯅ ꯁꯤꯡꯖꯪꯅ ꯌꯥꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯀꯨꯏꯟꯇ꯭ꯔꯤꯠꯇꯤ ꯃꯁꯥꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯄꯦꯟꯕ ꯑꯃ ꯄꯣꯛꯂꯤ ꯔꯦꯒꯅꯔꯅ ꯃꯐꯝ ꯑꯃꯗ ꯐꯝꯊꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯏ ꯄꯨꯡꯇꯩ ꯇꯩꯕ ꯃꯈꯩ
ꯑꯁꯣꯝ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯕꯨꯜꯒ꯭ꯔꯦꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫